mayam leiba Sunday numise sida akhoi INA market gate number metro station gate number 2 do adida pot khara yondori pot sina kai kino abda umrok ne yendem ne adagi toning kok ne hawai jar ne ana mayam pung dawairangi pung 5 daina 3 bok tang ne kaya dina te ado mayamna karigumba umrok sabiningba yendem adi tuning kok loirbo khojiba hawai jar ado sabiningba leiragadi handak Sunday numit ki kainojida pung 5 dagina 3 phawba akoi INM metro station gate number 2 het changba manaki duda akoi pot jondoine mayam lakpiyo lakningbagai yam tangna kaisu yoloi haidi akoi sidaida manipuri shop mayam da leije sumaina yam tangne yonbai wanate sum mayam da jamina sum bitta akoi mayam ju thengnabo ina dumaina kaino to bai wane akoi sumai yonje khochena akoi blog sinamge tongne mayam lakpududa ado mayam lakpiyo kaino torgadi mana masing chabi ningba leiragadi adu mayam thengnaje hara rauna aduga apa pamba poto lobigro aduda phangpa paisa do silagi sana amta sage tong sana sao da haile sana sao da haile ai ju haile le ma ngangi chama nei ba sida yendem leire si yendem jeina khoini heka doije asona kanda ju leiri yendem ai umrok ti sida leire aga kaino ji tuning kok sida leire kaino di mayang tondi loisalae loirakpanina khitang hekpa yabe heklake adu kana gumba ahan ba lakpa customer haigadra ahan ba ama ni dudadi akhoi khitang khitang or ju gift pijage hauri ba khara jidagi hega bora chana na ba adu mayam soidana lakpiro aduga mayam thengnarase metro station gate number 2 INA market het manakta leibudo ado handak nongmaijing numit ki pung 5 dagina pung 8 phawwa ado lakadoi bordi comment pibiro ngasigi video jida mayam lakani haibdo yamdrabada customer tarabu suragadi akhoi dum soidana laksage aduga kaigumba kanamta comment pibiraktragadi akhoi yonba tholoktabasi yai ado silana hawai jardi lon grabane nongmaijing numituda kaiba chapchana na bana ado sida loisalage mayam video je mayam soidana lakpiro do lakadobo leiragadi comment pibiro ko comment gi matungina ne akhoina pojon bagi thorang sinja doje kanamta comment pibiraktragadi akhoju thoglo oe baidi kano togdragadi kanamta thingnaroi do oitadi nuaite dana maruina aigi youtube video yengbiriba akhoi family gi miyoi singgane ba yam baina kano tawrije haidi yoningi je pijaningi je haitare ko pijaning bahar jo ma yon bana akhoi manipuri dukanda yon bagi changsi gi changji da kaisu akhoi na piroi dana hadi umorok 5 da lupa yankhai ado kaisu tawre sadoine aina habdi umorok 5 da akhoi lupa yankhai da kaisu yoloi aigi youtube family ni umorok 5 da lupa cham di yol loi kano ado mayam kaino tawrage ngasi gi video je loisalage ado kaino tawbiro mayam comment pibiro lakadobo leiragadi